Yang ngasih suatu nama video yang pura kalai, pati kan? Tahu kenapa? Hai Miam, yang ngasih suatu nama video yang pura kalai, hujus saya koi tahun dah satu ini, macam tu yang tiang kerja apa? Hujus punya tahu ke? Hujus saya pun tereta ada boko, do macam yang tiang kerja tu na, ai Miam dah kay marami chato na habdo share to baki matam do late raduna haida maroi ge blog se habla ko matam da aidum hairam ge mayam da kay marami chatli no haibdo ai nasidi mayam skirt se laga sa denga sidi ai ha ne skirt se lamya ko adai kha ko ni skirt se lumtre thongning yang rai ni pana ji chatlani sigi phi se ko han ai janupi gi kg kari ngai da ne kg 1 kg 2 kari ngai da sila ilamba phi na ko adu gi aina ngas adu gi phi do aina ngasi ne dum pairi ba aidi phi se nam jana re mbada gi ne aina ningtham tha gi phi thok ke aina ji ng ba da leiram ya ba ko adu da aina pairi se phajabani phi se di main road jaure akoi je center road ta toi ni ab thang gi pha jama na jamu e ba yeng ai de lai jau di ko petrol pump jau tri petrol pump mang da lai tu petrol pump gari jam ho yam metro bazar do le ho re ai da so na mobile holding ai da metro bazar le ho re ai video salo re mobile holding ai da mamang da fashion city lai re do side ne ba koi na lai se video lau raga paisa tangak pura khang de video nam than bata de paisa soi dang ki tanga ne ba ko kai maram gi lau doi no hai do mayam dai share to rake angau bo do lau bazar oi ba amu ba si lau amu ba na phad ba nanu nang gi do jeng ba dam pura nam ba ta do salo yeng ge salo yeng ge do na photo do mai khami Jeng em tang. Se. Jinga che jingo. Jingo bo chosma do ko. Mask to lok tho phajadre. Jingo se. Anu pe man ma gan ni pai ni. Opo jenge. Ka poi he ba jenge. Na uni. Ye chumne maya hi gala kan. Mayam si phajab jengo masak yam tu jengo nang si long na to jenge टूट गया तो मुझे लेना पड़ेगा mayam phajab ra ये देखिए हां पीस होता है ये इससे तो ये अच्छा है ना इतना भजे ना होना अदम mayam phajab ra पूरा फुल कट दिखा रहा है क्या जब तक दिखाएगा खत्म नहीं होगा सब ज़्यादा मत दिखाओ ऐसे मत बोलना अनि खक लौरे सांगो हुंबुदा नि खक लौरे सुषमा नि खक लौरे पापा मदम देखिनी दे दो भैया दोनों का द मया हुजी हल्ले मोल द का चंग रोय बको दुगो मफम द चंग बदो याम डेंजर ने आवा बेग द खरा जा बोय लोय लो शन लगा थादो रक तोय ने आवा हमरा ना दुगो मफम द चंग रोय मी दु शन लगा चंगनी दुमा पातर को हायना मी दु शन लगा चटनी A few moments later. Ikse pung pa makhai ta re banung dhangi ORS leitrabo ko ai su thai de angang ju thai ya ko ORS se aduna dum ORS se thakpadagi ising ju jam na dum thai ba do ORS yam kanai ba ne ngon ne aduga dum momo su leiting ga si jengo nang na hang bani hai ai di asigi packing ji ga momo pora pachenga si ahan ba ujari ne ba do hojiki moi gi polythene chatna drai na ha ba do asigi polythene je oina chatna ri ra khang de hanu ba sigi polythene je chatna ri ro polythene jadre na hai ba do asi chatna ri ra ba तो हाय मुझे के नो मोई के नो पे पर से में साना भाई चना तो oh do mayam asi momo pore ba ko momo sa ni momo se he do rake asi ina katina sab thak khale se katina sab thalaga lok thok ra bane aba dai ji momo se he do rake momo se plate ani ra ke no pore hai bane aba ko ani bang ikhang cho momo se ani bang plate taru khak sali momo se saw budi ku cho ma du plate taru khak sali
मोमोसे ꯑꯗꯨꯝ ꯑꯩꯅ ꯆꯥꯔꯝꯗꯥꯏꯁꯤꯒ ꯃꯇꯦꯛ ꯑꯃꯇꯪ ꯗꯤꯖꯥꯏꯟ ꯊꯣꯛꯍꯜꯂꯝꯃꯤꯕꯀꯣ ꯌꯥꯝ ꯐꯖꯔꯦ ꯃꯣꯃꯣꯁꯦ ꯍꯧꯖꯤꯛ ꯆꯥꯔꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯥꯎꯟꯗ ꯆꯠꯂꯨꯔꯤꯗꯣ ꯀꯩ ꯃꯔꯝꯒꯤꯅꯣ ꯍꯥꯏꯗꯣ ꯆꯣꯁꯃꯥ ꯂꯩꯕ ꯆꯠꯂꯨꯏꯅꯦꯕꯀꯣ ꯁ꯭ꯄꯦꯛ ꯂꯩꯕ ꯆꯠꯂꯨꯏꯅꯤ ꯍꯧꯖꯤꯛꯁꯦ ꯃꯃꯤꯠꯀꯤ ꯑꯅꯥꯕ ꯑꯃ ꯀꯟꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕꯅꯦꯕ ꯃꯤꯁꯦ ꯉꯁꯪ ꯉꯁꯪ ꯉꯥꯡꯕ ꯁꯤ ꯃꯈꯣꯡꯁꯦ ꯍꯧꯔꯒ ꯁꯤ ꯁꯨꯃꯥꯏꯅ ꯉꯁꯪꯉꯁꯪ ꯉꯥꯡꯉꯤ ꯍꯥꯏꯌꯦꯕꯀோ ꯑꯗꯒꯤ ꯃꯃꯤꯠ ꯑꯃ ꯉꯥꯡꯉꯒ ꯑꯗꯩ ꯑꯃꯃꯨꯛ ꯀꯣꯟꯅ ꯉꯥꯡꯉꯩ ꯍꯥꯏꯌꯦꯕ ꯑꯗꯨꯒꯤꯗꯣ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤꯒꯤ ꯁ꯭ꯀꯨꯜꯗꯀꯣ ꯃꯣꯏ ꯀ꯭ꯂꯥꯁꯇꯒꯤꯁꯨ ꯃꯤ 2-3 ꯑꯣꯏꯈꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯁꯨ ꯃꯤ 5 ꯑꯣꯏꯔꯦ ꯍꯥꯏꯔꯣ ꯏꯆꯥꯅꯨꯄꯤꯒꯤ ꯃꯣꯏꯒꯤ ꯀ꯭ꯂꯥꯁꯀꯤ ꯍꯥꯏꯕꯗꯤ ꯁꯦꯛꯁꯟꯗꯒꯤꯅꯦ ꯃꯣꯏꯒꯤ ꯁꯦꯛꯁꯟꯗꯒꯤꯁꯨ ꯃꯤ 5 ꯑꯣꯏꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯁꯨ ꯃꯣꯏꯒꯤ ꯁ꯭ꯀꯨꯜꯗꯨꯒꯩꯁꯨ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯣꯏꯔꯦꯕꯀꯣ ꯑꯗꯣ ꯑꯍꯥꯟꯕ ꯑꯣꯏꯕ ꯅꯨꯃꯤꯠꯇꯗꯤꯅꯦ ꯃꯣꯏ ꯁ꯭ꯀꯨꯜꯗꯁꯨ ꯗꯣꯛꯇꯔ ꯑꯗꯨꯝ ꯊꯝꯃꯤꯗꯅꯀꯣ ꯅꯔꯁꯀꯨꯝꯕ ꯗꯣꯛꯇꯔ ꯍꯥꯏꯐꯦꯠ ꯑꯣꯏꯔꯕ ꯃꯤ ꯑꯗꯨꯝ ꯂꯩꯗꯅꯀꯣ ꯑꯗꯨꯏꯗꯨꯒ ꯆꯠꯄꯗ ꯑꯗꯨꯝ ꯃꯃꯤꯠꯇꯣ ꯅꯥꯏ ꯃꯃꯤꯠꯇꯣ ꯁꯥꯏ ꯍꯥꯏꯅ ꯆꯠꯄ ꯃꯇꯝꯗꯅꯦ ꯑꯗꯣ ꯗꯣꯛꯇꯔꯗꯨꯅ ꯌꯦꯡꯉꯒ ꯍꯥꯏꯔꯤꯕꯗꯤ ꯃꯗꯨꯒꯤ ꯑꯅꯥꯕꯒꯤꯗꯣ ꯑꯗꯨꯝ ꯁ꯭ꯀꯨꯜꯗꯒꯤ ꯍꯥꯏꯔꯛꯄ ꯋꯥꯗꯨꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯒꯤ ꯃꯔꯝꯗꯗꯤ ꯑꯩ ꯌꯥꯝꯕꯨꯗꯤ ꯈꯪꯕ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯃꯣꯏꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯒꯤ ꯋꯥꯗꯨꯅꯦꯕ ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯗ ꯍꯥꯏꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯀꯤ ꯑꯅꯥꯕꯗꯣ ꯍꯧꯖꯤꯛ ꯀꯟꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯌꯦꯡꯉꯣ ꯑꯩꯅ ꯍꯧꯖꯤꯛꯇ ꯆꯣꯁꯃꯥ ꯂꯩꯕ ꯆꯠꯄ ꯃꯐꯝꯗꯣ ꯑꯗꯨꯒꯤ ꯗꯨꯀꯥꯟꯗꯨꯒ ꯅꯨꯄꯥ ꯑꯃꯈꯛꯅ ꯃꯆꯥꯅꯨꯄꯤ 2ꯈꯛ ꯄꯨꯔꯒ ꯂꯥꯛꯏꯕꯀꯣ ꯃꯆꯥꯅꯨꯄꯤ 2ꯁꯤꯒ ꯃꯆꯥꯗꯣ ꯅꯠꯇ꯭ꯔ ꯅꯨꯡ ꯑꯣꯏ ꯉꯥꯡꯉꯤꯗꯣ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯣ ꯃꯥꯒꯤ ꯃꯃꯤꯠꯁꯦ ꯁꯥꯏꯠ ꯑꯃ ꯉꯥꯡꯉꯤꯕ ꯈꯪꯕ꯭ꯔꯥ ꯃꯣꯏꯁꯨ ꯆꯣꯁꯃꯥ ꯂꯩꯕ ꯂꯥꯛꯏꯅꯦꯕ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯗꯨꯀꯥꯟꯗꯨꯒꯅꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯤꯠꯇꯣ ꯁꯥꯏꯠ ꯑꯃ ꯉꯥꯡꯉꯤꯕꯅꯦ ꯑꯗꯨꯒꯤ ꯀꯣꯟꯅꯗ ꯃꯥꯅ ꯍꯟꯗꯣꯔꯛꯄ ꯄꯩꯁꯥꯗꯣ ꯃꯣꯏꯅ ꯄꯤꯔꯝꯕ ꯄꯩꯁꯥꯗꯣ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯈꯨꯠꯁꯦ ꯄꯩꯁꯥꯗ ꯄꯥꯏꯔꯨꯕ ꯈꯨꯠꯁꯦ ꯀꯩꯁꯨꯝꯇ ꯁꯣꯛꯇꯉꯩꯒꯤ ꯂꯥꯛꯏꯅꯦꯕ ꯌꯨꯝ ꯌꯧꯔꯒ ꯑꯗꯩ ꯈꯨꯠ ꯁꯥꯒ ꯍꯥꯝꯗꯣꯛ ꯍꯧꯖꯤꯛ ꯆꯪꯉꯛꯑꯒ ꯆꯥ ꯊꯛ ꯂꯣꯏꯔꯒ ꯑꯗꯒꯤ ꯑꯃꯨꯛ ꯃꯌꯥꯝꯗ ꯑꯗꯨꯝ ꯍꯥꯏꯖꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯅꯥꯕꯁꯤꯒꯤ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯑꯣꯏꯅꯗꯤ ꯆꯣꯁꯃꯥꯁꯦ ꯑꯇꯣꯞꯄ ꯀꯂꯔꯤꯡꯒꯤ ꯂꯧꯕꯅꯗꯤ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕ ꯁꯟ ꯒ꯭ꯂꯥꯁꯀꯨꯝꯕ ꯑꯗꯨꯒꯨꯝꯕ ꯀꯂꯔꯤꯡꯒꯤ ꯑꯣꯏꯔꯒꯗꯤ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯃꯣꯏ ꯌꯥꯗꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯝ ꯀꯩ ꯍꯥꯏꯒꯅꯤ ꯆꯣꯁꯃꯥꯁꯨ ꯎꯞꯁꯨ ꯎꯞꯇꯦꯕꯅꯦ ꯎꯞꯇꯕꯗꯣ ꯑꯗꯨꯝ ꯑꯍꯥꯟꯕ ꯎꯞꯇꯣꯏꯅꯤ ꯏꯆꯥꯅꯨꯄꯥꯁꯤꯕꯨꯗꯤ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯎꯞꯄꯤꯌꯦꯕ ꯑꯗꯣ ꯅꯨꯄꯤꯁꯤꯗꯤ ꯑꯍꯥꯟꯕ ꯎꯞꯇꯣꯏꯅꯤ ꯑꯗꯣ ꯃꯥꯅ ꯑꯄꯥꯝꯕꯗꯣ ꯑꯣꯏꯅ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯉꯧꯕ ꯃꯆꯨꯒꯤ ꯑꯣꯏꯅ ꯄꯨꯔꯒ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯑꯉꯧꯕ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯈꯖꯤꯛ ꯈꯔꯥꯛꯇꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯙꯨꯜ ꯀꯔꯤ ꯀꯔꯥꯡ ꯈꯖꯤꯛ ꯈꯔꯥꯛꯇꯤ ꯑꯗꯨꯝ ꯉꯥꯛꯊꯣꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤꯗꯅꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯎꯞꯇꯕꯗꯒꯤꯗꯤ ꯎꯞꯄꯗꯨꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯅ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯄꯨꯔꯒ ꯂꯥꯛꯑꯦꯕꯀꯣ ꯌꯦꯡꯒꯅꯤ ꯑꯁꯤꯅ ꯏꯆꯥꯅꯨꯄꯥꯒꯤꯅꯦ ꯑꯁꯤꯒꯤ ꯆꯣꯁꯃꯥꯁꯤꯅ ꯏꯆꯥꯅꯨꯄꯥꯒꯤꯅꯤ ꯑꯩ ꯎꯞꯄꯒ ꯌꯦꯡꯍꯜꯂꯛꯀꯦ ꯈꯔꯗꯤ ꯂꯣꯏꯔꯦ ꯑꯁꯤꯅꯤ ꯏꯆꯥꯅꯨꯄꯥꯒꯤ ꯑꯁꯤ ꯆꯣꯁꯃꯥꯁꯦ ꯂꯩꯔꯦꯕꯀꯣ ꯗꯣꯛꯇꯔꯒ ꯃꯥꯜꯂꯦ ꯐꯖꯩꯌꯦ What? ꯅꯪ ꯎꯞꯄꯣ ꯇꯦꯛꯀꯅꯤ ꯑꯁꯤꯅ ꯏꯆꯥꯅꯨꯄꯥꯒꯤꯅꯦꯕꯀோ ꯑꯗꯩ ꯏꯆꯥꯅꯨꯄꯤꯒꯤꯁꯨ ꯑꯃ ꯂꯩꯔꯦ ꯑꯁꯤ ꯑꯗꯨꯝ ꯀꯂꯔꯤꯡ ꯂꯧꯕꯅꯗꯤ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯣꯏꯅ ꯌꯥꯗꯕꯅꯤꯅꯀꯣ ꯁꯤ ꯃꯆꯨꯁꯦ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯂꯩꯔꯦ ꯑꯁꯤꯅ ꯒꯣꯜꯗꯦꯟ ꯆꯠꯂꯦꯀꯣ ꯒꯣꯜꯗꯦꯟ ꯀꯂꯔꯒꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯄꯛꯆꯗꯕ꯭ꯔꯣ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯒꯤꯁꯨ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯁꯨ ꯑꯩ ꯎꯠꯂꯛꯀꯦ ꯃꯌꯥꯝꯗ ꯑꯩꯒꯤ ꯌꯥꯝꯅ ꯐꯖꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯊꯥꯏ ꯊꯥꯏꯅꯗ ꯂꯩꯕ ꯆꯣꯁꯃꯥ ꯎꯞꯄꯤꯗꯅ ꯇꯥ ꯂꯩꯕ ꯆꯣꯁꯃꯥ ꯑꯃꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯤꯁꯨ ꯎꯠꯂꯛꯀꯦ ꯎꯞꯄꯒ ꯐꯔꯁꯦ ꯁꯤ ꯑꯩ ꯃꯨꯅꯤꯒꯤ ꯍꯦꯟꯅ ꯄꯛꯆ ꯃꯥꯜꯂꯦ ꯑꯩꯉꯣꯟꯗꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯗꯤ ꯂꯣꯏꯔꯦ ꯑꯣꯕꯁꯇꯥ ꯂꯣꯏꯔꯦ ꯁꯤꯗꯤ ꯑꯗꯣ ꯑꯍꯥꯟꯕꯗꯤ ꯁꯤꯒꯤ ꯆꯣꯁꯃꯥꯁꯦ ꯈꯨꯐꯖ ꯑꯃ ꯑꯗꯣ ꯑꯁꯤꯗꯤ ꯑꯣꯕꯁꯇꯥ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅꯒ ꯇꯧꯔꯒ ꯕ꯭ꯂꯣꯛꯀ ꯁꯦꯝꯕꯗꯤ ꯀꯌꯥꯝ ꯐꯖꯅꯤꯀꯣ ꯑꯗ ꯑꯩ ꯃꯄꯥꯟ ꯑꯝꯗ ꯀꯣꯏꯕ ꯆꯠꯈꯤꯒꯦꯕꯀꯣ ꯁꯨꯃꯥꯏꯅꯒ ꯇꯧꯔꯒ ꯕ꯭ꯂꯣꯛ ꯁꯦꯝꯃꯛꯈꯤꯗꯣꯏ ꯌꯥꯅꯤꯀꯣ ꯃꯥꯅ ꯑꯐꯥꯎ ꯁꯥꯔꯛꯈꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯀꯥꯕ ꯑꯗꯨꯝ KB ꯁ꯭ꯀꯨꯜꯗꯗꯤ ꯑꯗꯨꯒꯤ ꯑꯅꯥꯕꯗꯣ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯣꯏꯅꯔꯕꯅꯤꯅ KB ꯁ꯭ꯀꯨꯜꯗ ꯇꯝꯕꯤꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏꯀꯣ ꯀꯩꯒꯨꯝꯕ ꯌꯥꯎꯔꯝꯕ ꯇꯥꯔꯒꯗꯤ ꯅꯣꯏꯅ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯎꯕꯤꯕ ꯇꯥꯔꯒꯗꯤ ꯅꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯆꯦꯛꯁꯤꯟꯕꯤꯌꯨ ꯆꯣꯁꯃꯥ ꯎꯞꯄꯒ ꯊꯥꯕꯤꯌꯨ ꯁ꯭ꯀꯨꯜꯗ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤꯒꯤ ꯀ꯭ꯂꯥꯁꯇꯗꯤ ꯑꯗꯨꯃꯥꯏꯅ ꯑꯣꯖꯥꯅ ꯍꯥꯏ ꯆꯣꯁꯃꯥ ꯎꯞꯄꯒ ꯂꯥꯛꯎ ꯍꯥꯏꯅ ꯍꯥꯏꯕꯀꯣ ꯑꯗꯨꯅ ꯅꯣꯏ ꯀ꯭ꯂꯥꯁꯇ ꯍꯥꯏꯔꯝꯕꯁꯨꯌꯥꯏ ꯍꯥꯏꯔꯝꯗꯕꯁꯨ ꯌꯥꯏ ꯁ꯭ꯀꯨꯜꯗꯒꯤꯗꯤ ꯃꯣꯏ ꯅꯣꯇꯤꯁ ꯂꯥꯛꯇ꯭रिꯌꯦꯕꯅꯦꯀꯣ ꯆꯣꯁꯃꯥ ꯎꯞꯄꯒ ꯂꯥꯛꯎ ꯍꯥꯏꯕꯒꯤ ꯅꯣꯇꯤꯁ ꯂꯥꯛꯇ꯭ꯔꯤ ꯃꯦꯁꯦꯖ ꯊꯥꯔꯛꯇ꯭रिꯌꯦꯕ ꯑꯗꯣ ꯉꯁꯤꯒꯤ ꯆꯣꯁꯃꯥ ꯎꯞꯄꯒꯤ ꯋꯥꯔꯤꯁꯤꯒꯤ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯑꯣꯖꯥꯗ ꯍꯥꯏꯍꯟꯕꯅꯦꯕꯀோ ꯆꯣꯁꯃꯥ ꯎꯞꯄꯒ ꯂꯥꯛꯄ ꯌꯥꯕ꯭ꯔꯥ ꯀꯩꯒꯨꯝꯕ ꯌꯥꯒꯅꯤ ꯍꯥꯏꯔꯒꯗꯤ ꯀ꯭ꯂꯥꯁꯇꯁꯨ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯣꯁꯃꯥ ꯎꯞꯄꯒ ꯂꯥꯛꯄꯒꯤ ꯋꯥ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤꯀꯣ ꯑꯗꯨꯒ ꯃꯣꯏ ꯀ꯭ꯂꯥꯁ ꯇꯤꯆꯔꯅ ꯑꯗꯨꯃꯥꯏꯅ ꯍꯌꯦꯡꯗꯒꯤ ꯅꯣꯏ ꯆꯣꯁꯃꯥ ꯎꯞꯄꯒ ꯂꯥꯛꯎ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯑꯗꯨꯝ ꯆꯣꯁꯃꯥ ꯎꯞꯄꯒ ꯆꯠꯄꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯔꯣꯏ ꯑꯗꯣ ꯃꯌꯥꯝ
ꯑꯗꯨꯝ ꯆꯁꯃꯥ ꯎꯞꯄꯒ ꯊꯥꯕꯤꯌꯨ ꯑꯉꯥꯡꯁꯤꯡꯗꯣ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯑꯅꯥꯕꯗꯣ ꯑꯉꯥꯡꯗ ꯅꯥꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯃꯃꯤꯠꯇꯣ ꯑꯗꯨꯝ ꯅꯥꯒꯅꯤ ꯑꯗꯨꯒꯤ ꯑꯅꯥꯕꯗꯣ ꯀꯩꯒꯨꯝꯕ ꯅꯥꯔꯛꯄ ꯇꯥꯔꯒꯗꯤ ꯑꯃꯗꯩꯁꯨ ꯂꯧꯅꯩ ꯍꯥꯏꯌꯦꯕꯀꯣ ꯃꯤ ꯅꯥꯕ ꯍꯥꯏꯁꯦ ꯖꯍꯥꯕꯨ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯂꯧꯅꯩꯗꯅ ꯃꯤꯊꯧꯇꯕꯨ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯌꯦꯡꯅꯔꯒ ꯑꯗꯨꯝ ꯂꯧꯅꯩꯗꯅꯀꯣ ꯑꯗꯒꯤ ꯈꯨꯠꯁꯥ ꯊꯝꯅꯕꯗꯩꯁꯨ ꯊꯦꯡꯅꯕꯗꯩꯁꯨ ꯑꯗꯨꯝ ꯂꯧꯅꯩꯗꯅ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯅꯥꯕꯗꯣ ꯀꯩꯒꯨꯝꯕ ꯅꯥꯔꯛꯄ ꯇꯥꯔꯒꯗꯤ ꯅꯥꯔꯛꯇ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯆꯦꯛꯁꯤꯟꯕꯅꯗꯤ ꯐꯩꯗꯅ ꯑꯗꯣ ꯑꯁꯤꯃ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯕ ꯃꯃꯤꯠꯀꯤ ꯑꯅꯥꯕꯁꯦꯀꯣ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯗꯨꯝ ꯀꯅꯥꯒꯨꯝꯕꯅ ꯑꯈꯪꯕ ꯂꯩꯔꯒꯁꯨ ꯑꯩꯅ ꯉꯥꯡꯕꯗ ꯀꯩꯒꯨꯝꯕ ꯁꯣꯏꯕ ꯂꯩꯈ꯭ꯔꯒꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯀꯃꯦꯟ ꯕꯣꯛꯁꯇ ꯑꯗꯨꯝ ꯇꯥꯛꯄꯤꯔꯛꯑꯣ ꯑꯩꯁꯨ ꯀꯌꯥ ꯑꯩꯅ ꯊꯣꯏꯗꯣꯛꯅ ꯈꯪꯕꯁꯨ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯉꯥꯡꯁꯤꯡꯅ ꯁ꯭ꯀꯨꯜꯗꯒꯤ ꯍꯥꯏꯔꯛꯄ ꯑꯣꯖꯥꯁꯤꯡꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯒꯤꯗꯣ ꯑꯩꯅ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯅꯧꯕ ꯃꯤꯅ ꯎꯕ ꯂꯩꯔꯒꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ